Loyalam E-PAO tabiriba khudingmakpu Hidrom Susmitana ayuki pau pizari. Kuki militant chamapan Manipur da changsin khre haba India gi ainami painingai ni haina BSF ki ex-DG na fongdorakli. State asida hauzik thokliba kanglop ki irang asigi marakta haukiba numit kharani gi mamangda Myanmar dagi ningthina train tawraba kuki lal hoba chamapan lo Manipur da changsin khre haba pau asi lebak asigi oinami painingai ni. Ngamkhailana changsilaliba miyosing asi state asida leriba maitai singi mathakta inai taba thabak sathanabagi damangta changsilakpani. Intelligence ki pau asina karigumba achumba oiba tarabadi Manipur amasung awang nongpokta anaba mawanggi lalong ama chatharaklagani haina Assam amasung Arunachal Pradesh ki DGP oina matam sangna thabak tawramba BSF ki ex-DG Prakash Singhana national media da fongdokre. Mahakna makhatana haikibada mamangda kuki militant sing drone amasung rocket attack kay hazmaitai singda chathakiba aduna sul lamdam asida thokliba irang asigi anoba masak ama uwa fangkre. New Delhi na tha tara taruk chupna chatharakliba irang asigi aroiba amasung tungkoina sanaba yawa wakhai ama puraknabagi damakta akhang ahi kayaga puna khana nainari adum oinama kanglopki irang asi isu kharana maram oiduna yamna aruba fibam ama oirakli mamang sahi lisingani kulhumdagi me ahumdagi haurakhiba irang asi lanai miyo kharana rajniti ki khudong saba longnaba honabada paktok chauthorakhibani Manipur da leiriba kuki na chingba community asigi marakta nahona na amata oina lamina hanaba khongthang lokhatpam thoi haina fongdorakhi Naga Forum na ADC gi Mikhal Pangthokna Batak Singkre. Imphal Naga Forum INF na ehenba autonomy amasung financial power piduna Autonomous District Council ADC Paul Pangthokna Batak Sili haina forum asegi Information and Publicity Wing gi Cherol amana hari. Cherol asina hai Chingi district singda ADC gi Paul matam kuina pangthoktana leibada Imphal Naga Forum na khamthengna nunangba poi. Manipur government na local body election pallabada municipalities Panchayat amasung Autonomous District Council gi mithal pangthoklagani haina miyamda kayarak hanna thazaba piba laikhre adubu miyamda pikiba thazaba wafam asi ngasi phawba thabakta onthokpidri Englishing ani kunmari gi June 12 da khwaidagi nongna pangthokiba state cabinet warep adu Manipur State Assembly ge secretary da DTN Hills ki deputy secretary khanghandona local body mikhal gi pangthokpa ga mari leinana wakhalon hangkhi Chief Minister gi Secretary and Geoffrey English ngani kunmari gi June kunmari da Special Chief Secretary da chithi iduna ADC gi Mikhal Pangthokna ba mari lainaba Hill Areas Committee gi wakhalon fongdokna ba khanghanki Englishing ani kun June thada pangthokpam thokpa ADC gi Mikhal adu COVID-19 laina laichat chandorappadagi pangthoktana lakhi adubu state amasung parliamentary polda pandemic manungda mai pakna pangthoki maraksida hiram asiga mari lainana Hill Area Committee gi chairman na Chingi MLA singi mifam ama kaugadaba adu kaudana lawri nauna sengkiba district mari yaudana Chingi district tarukta ADC gi mifal pangthokna ba HAC na thabak lokhatna ba su Imphal Naga Forum na taksali tongan ba tribal CSO singna mamangda athuba matamda ADC gi mikhal pangthokna ba akanba mongda demand tawba leirabasu haukiba chahi mari asi ADC gi mikhal pangthokpa gi mamila amata udri masina Chingi miyamda local self governance amasung grassroots democracy fanghandri Chingi area da elected Autonomous District Council member laitaba amasung mathau tawdabana chawkha thaurangi thabak program project sing maning handuna chatli elected ADC member sing laitabana local development issues sing loisenba ngamdri hari maram asina Hill Areas Committee gi chairman HAC gi mifam athubada kaunaba amasung makhogi warep adu state government ta khanghanduna matam khuina pangtoktana laiba ADC gi Mikhal ahenba autonomy amadi financial power gal loinana pangthokna ba hari akaknaba matamgi manungda ADC gi Mikhal pangthoktrabadi miyamna akanba khongjang sangsilakpan natana atai pambai leite hari MU gi Department of Dance and Music ta numit humni chathagada ba workshop hodokre Department of
Dance and Music Manipur University na sinduna Sri Lanka gi classical dance oiriba Canadian dance ta yumfam oiraga ngasidagi hauraga tha asigi kuntaruk fawba numit humni chupna chathagadaba workshop hodopagi thoram pangthokre. Department asigi lecture hall da ngasi pangthokiba workshop hodopagi thoram aduda School of Humanistics MUG Dean Professor S. Iboma Singhana Chief Guest Amadi Dr. M. Thoiba Singh HOD Department of Dance and Music President Oina Saruk Yaki. Workshop asida Sri Lanka amadi India gi Dance Center ama oireba Sandani Rangana Kala Niketangi Director Dr. M. Chandani Kasturi Arastinina Guest of Honor amadi Resource Person Oina Saruk Yaki. Department asegi Faculty Member Dr. P. Lilabati Devina Taramna Okpagi Warol Thamki. Tharanga Mari Lainana Department of Dance and Music Head Dr. M. Tomba Singhana Haikibada Dance Puthawai Yauna Tamliba Mahero Singda Tongan Tonganba Dance Form Sing Khanghanabagi Damak Workshop Program Assistant Bani. Mamang the suit dance amadi music ki leriba expert singna yumfam oiba workshop yauna seminar tharom kaya pangthokre hairi. Government amasung transporter sing punna khangminaba mathau tai hairi. Laibaki oiriba charangnaba manung asida Manipur government na school van service toriba transporter singda angang masing hena pubagi mingda lambi lamkhangda khamduna TR Chalan Kakpa Khara Yaurakpa amasung E-PAO singda lemna tharoi license kakani haiba wafam asi thamoi sokna nungaite haina All Manipur School Students Transporter Association na fongdorakli. Association asigi President ki Cherol Amada angang thindok thinjin tawbagi service asiga mari lenaba singda government na local aliba thawong asi thagatliba amasung government ki mateng pangani. Adobu Association asigi makhada leriba transporter singna tawzariba thabak asi government amadi mari lenaba singda amuktang muna khangminana ba mathau tai. Government na association gi member singda phaba punba amadi chalan kakpaga loinana license kakpana chingbata chatharak labadi yanaba ama puraktriba phaba khudaktagi angang thinba leplagani masida parents guardians sing amadi mari lenaba khudingmakna lana lobiganu hairi. National Highway 37 ngasi ahing nongyai hodona total shutdown gi khongjang chantharagani haina lauthokre. Tausem subdivision gi apunba society singna subdivision asigi manungda laiba National Highway number 37 asida ngasi ahing nongyai hodona matam kaktana total shutdown gi khongjang chantharagani haina lauthokre. Hiram asiga mari lainana Zeme Students Organization Manipur ZSOM Tausem Area Student Organization TASO Chumram Segment Voice CSB Amadi Tosem Headquarters Students Union THSU gi General Secretary Amadi President Singna Punna Kutyek Biduna Thadorokpa Cherol Amana Fongdorakle. Cherol Aduna Makhatara Duna Hai Lup Singh Asina Taliba Demand Haibadi Hauzik Tamenglong District Headquarter Talariba Subdivision Asigi SDO Office Asi Tosem Subdivision Headquarters the Hongdopio Haina Demand Adu State Lengak na Tabakta Ontoropi Tabartagi Total Shutdown gi Khongjang Asi Sangsinaba Firep Laurakibani. Mamang the Hiram asigi matang da numit kuntarani gi ultimatum ama lengak ta pisin kiba laikrabani. Adobu Hiram asida lengak na positive oiva thabak amata paikhalak tabadagi atopa pambai leitaduna total shutdown gi khongjang asi changsin bani. Total shutdown gi khongjang asi taliba demand asi fangdriva fawa changsingani. Total shutdown asida tangai fadana servicing medical education institution fire service amadi electricity department na chingbadi Consiloi Haide. Khongjang asida thokrakpa afafatagi teksa khudingmak Manipur lengak na pugadabani. Khongjang asida lamdam sigi civil society singna saugatpiyo haina Cherol asina makhatarakle. Tengbang lopna koktrukki ima ibel singda mateng pangkre. Kurki narco-terrorist singna itat-tatana bom amasung nongmay kapsindana landabadagi awaba kaya mayong na river Imphal West ki koktrukki ima ibel singda tengbang lop na lupa listing taranitoy ki angamba mateng pangkre. Senfam adu tengbang lop ki thongmi singna angamba khaigat naraga panglakpa senfam ni. Tengbang sing alu lupa adu lup asigi thomi ama oiriba wangjingdagi okram rohenna luchingba mihut kangbu amana koktrukta hakthengnana changsillaga ima ibel singda khusinna kibani
Okram Rohenna Hai, Kuki Singa Saizin Lona Dona Chinkong Chia, the Kundazari Bakotruki Ima Ivel Ahalaman Sing Amadi, Ichil Inau Icha Singna Kuki narco terrorist Singi Lalagi Jetang Pangmadagi Awabatariba Asida, Kazikta Urbasu Mateng Pangbo Oina Mateng Asipizabani. Akhoi sel amaga mateng pangnaduna lal asigi fibam mifata kuki narco terrorist singna maithiba piminase haike state amasung center gi lengak anina lal asi loisenhana ba atuba matamda thabak khara paikhat piduna miyamna ingna chingna lehenba phanghan biyu haina su haike kuki terrorist singdagi kanbina ba pm da memorandum pisen kray Delhi the best of Meitei Civil Society Organization, Demas Delhi Manipuri Society, MHA's Meitei Heritage Society, Amasung Nupi Ningol United Progressive Initiative na Manipurda Kundariba Meitei Micha Miyambu Kuki terrorist singdagi kanbiyu haina Prime Minister Narendra Modi da memorandum pisen kray. Kuki Kutlai Paiba Singna Maitei Miyamgi Matata Sataraliba Tawong Asi National Security the Singnaba Amadi Haiba Wafam Pongdola Duna Memorandum Asinda Hai Manipur the Tokliba Irang Asi Englishing Anikul Humdogi Me Ohumda Chuchampur the Maitei Village Sing Mai Tabadagi Horakibani Hauzik Irang Asi Center Amasung State Government na Khut Tingjin Kibadagi Normalcy the Lakpa Hore Masigidamak Tagat Pafongdo E Adom Oinamak Sahi Asigi August Kuntaramatoida Kukizo Tribal Civil Society Organization na Legislative Assembly Yauba Separate Administrative Territory Demand Tauraduna Lebak Sinba Tungna Rally Ama Pangthoki Makoigi Pandamdi Manipur Amasung India Tugairaga Zogam Zalengam Kukiland Koba Maning Tamba Christian Nation Ama Semba Spamani Chatliba Chahi Lisingani Kunmarigi September Amadagi Kutlai Paiba Kuki terrorist Singna Makhatana Maitei Micha Miyam da attack Chatharakpada Mi Mari Sikibaga Loinana Mi Gayana Sokhan Kray Kuki terrorist Singna Satakiba attack adu KSO ge President Pauza Khop Gautena National Media da Masana Yazabaga Loinena Maitei Micha Miyam da attack Chathanabagi damak misal Sengatli Makhatana su attack Chathagigani Haina Fongdokray Makhatana September 3 su Kuki terrorist singna Moirang da misal attack Chathaduna Ahal Orabanupa Ama Hatki Haiba Wafam su memorandum asida palle Social media da Tony Sangboy Kawa Amana Thagalapa video Amada terrorist singer interview Toba Utki. Hariba video adu social media da viral oraki video adu Thagalubi Mak Mahakna Lale Haizaki Hari. Asigumba violence Tabagi Kudam Changdam Asi Yanglaga Maitei civilians sing the drone bomb Amasung missile season Aduna attack Chathariba Asida KSO Amadi Masigi official sing Amasung Kutlai Paiba Kuki terrorist sing Chennai Haba Mayek sing the Dakle. Kuki Kutlai Paiba Singa Chathariba Su suspension of operation Asi Mapung Fana Tugai Rabanina Su agreement Asi Chatna Hanbiganu. Attack Asi the Chenariba organization sing Asi terrorist organization Oina Lautopiyu Masigi Matakta Kutlai Paiba Kuki terrorist Singi Tabakta Matakta Tabak Laukhat Pagaloina na Manipurgi Irang Asida Mateng Pangsiliba Mapalebaki anti-Indian force sing Asi Lausin Biyu Haiduna Wafam Su memorandum Asi the Fongdokli. Aroibada Marueba Pau Amuka Hana Bizari, Naga Forum na ADC Mikhal Pangtok na Bataksin Kray. Government Amasung Transporter Sing Punna Kaminaba Matau Tai Haina Student Transport Association na Fongdorakli. Kuki militant Chamapan Manipurda Changsing Kray Haba India ki Oina Mipaningani Haina BSF ki ex Dizina Fongdorakli. Matang asida ayuki pau piba loizare tabiriba khudingma po amuka hanna khurumzari.